आकाशवाणी इम्फाल Ngangom Kiran pau pajari ahanbada marwaiba pau Manipuri gi apun missing sad humputara humdoida National Food Security Act ki kanabasing fanghali Security Force na lalawu manga amadi brown sugar lalonwa mioi ahum phare amasung BJP lusingma amasung Pradhan Mantri Narendra Modi na Bihar BJP gi booth level workers singa wari shanakrai ngasi malem gi chinjak ki numit falan prithibhi gi leibak kaya da paksana pangthoknari malem da leriba mioiba khunai da chinjak ki awat pa lehindana darkar leib chinjak singning thina phanghanba gi pandam da kumja lising masama panni phumanga da United Nations Food and Agriculture Organization linkat ki numit asibu ningsingduna sahi khudingi October 13 ta malem gi chinjak ki numit falan pangthoktuna lakli पालन नुमित असिग मरी लेना आकाशवाणी इम्फाल गा खनन उनाबामदा राज्य के कंज्यूमर अफेयर्स फूड एंड पब्लिक डिस्ट्रीब्यूशन की डायरेक्टर काराम बोनोना हाई हेन फब तुंगलमचत अमगिदमक हेन फब चिंजाक फंगनबा अखोई खुसमनना चमिनारसी हाइबो वाखलोंदा कुमसी सही की ओइना पालन थोरमसी मालेम सिनब थुंगबदा पांगथुकली भारत तसु मियामदा चिंजाक निंगथिना फंगनबगी अखनब खोंगथांग अमा ओइना कुमजा लिसिंग अनि तरा हमदोइ दा हौदोखिबा नेशनल फूड सिक्योरिटी एक्ट की मखादा AAY की कार्ड पाइबा इमुंग सिंगदा था अमदा सेंग किलोग्राम 35 लेमना पीरी PSS कार्ड पाइबा इमुंग सिंग मियोइ अमममदना था अमदा सेंग किलोग्राम मंगा फंगहल्ली Siri Bono na hai Manipur gi oina AAY gi beneficiary masing asi lakama lising marputara chaunga homputra ni thoini aduga PSS ki beneficiary masing asina laktara nipan lising marputara taruk satret tarama thoini rajya siga punwa mising sada homputra humdoi ek asigi makha da konchinduna scheme asigi kana basing fanghali Siri Bono na hai ngasi asi prithvi gi lepak khudimakta World Food Day observe tawri sahi asigi celebration gi thimna hand in hand for better foods and better future haibadi hena phaba chinjak amadi hena phaba tunglamchat amagi damakta ekoi khudimak mateng pangnarasi haiba dugumba thimni state asigi apunma misingi chada humdra humdoidi ek asigi makhada ekoi concern ngamjare cap and PD department manipurna National Food Security Act asibu state asidasu ningthizana chatnana thamnaba amadi tha khudingi beneficiary khudimakta matam chana phanganabagi khongthang adu khoi honajari Indian Himalayan Region Climate Change Conclave ngasidagi Imphal City Convention Center da hawrgani Raj ki Directorate of Environment and Climate Change na sinduna numinini chumna pangtokadaba conclave asi Raj ki Chief Secretary Punit Kumar Goyal na hawdokkani Hayeng loishinba numitana Rajapal Ajay Kumar Bhala Sharuk Yagani conclave asida Himalayan lamdamda leiriba lebak asigi tongan ba rajya tarani thoidagi lakpa mihut singsu Sharuk Yagani Security Force na singna wafam singda area domination amasung thiba mogi thabak leptana chathari akaknawa pausing phangmadagi thiba mogi thabak chathabada miyamdagi namduna sel khaiba amasung aina yadaba thabak singda chenaba miyoy kya phagatpa leptri Raja Police ki control room na thadorok pachero lamada hai Imphal West jila gi Hawbam Marak Lorembam Laikai area da thiba mogi thabak chathabada UNLP gi miyoy ani phare makhoi gi magazine yaw 9mm pistol ama mobile phone ani phanglei Imphal East jila gi Kairang Singya awang laikai da laiba masagi yumdagi ngarangsu KCP PWG gi miyoy ama security force na phare Imphal East jila gi Ngarian Chingkhong dagi su Pripa gi miyoy ani ngarang security force na phare Amaramda Kangpopi jila gi Kangpopi police station gi manung chanalaiba Alex Farm dagi drug lalon mamiyoy ahum security force na phare makhoi dagi sapon cap sani kunmanga da haptunu puramba brown sugar kilogram tararom phanglei Relief camp ta lairi biningol singbu laingak namasung lanai lup singna ngamba thakta sakau biu haina salai apun manu pilam jing lup sanulan na apil tauri lup asigi president thingnam ibet thoina hai sahi ani makhairom phajilaklaba irang asidagi lanjena duna relief camp sing lairi basingi punsida awat pakaya lairi bani asigum awab saitheng kya khangli biningol singbu miam changduna angamba thakta hona duna sakau birabadi makhoi gi pukning wakal khajiktang warabasu nungai hanba ngamgadori bani Kendra ki Information amasung Broadcasting Mantraloy na kumja lising ani kunmari gi oina humputra ni thoishuba National Film Award ki damak saruk yaning basing kauri Manipur da lairwa film maker singna jati ki thakta pangto kodarwe film sing athoi ehan tanabagi thoromosida yahung nanaba Manipur State Film Development Society na appeal tauri
Malemgi Mahiroi Numit Kamari Lena Nangarang Chandel Zilagi All Somtan, New Somtal, Kachinbung, Tuitong Masung, Selong Kulsingda, Mahimasing Tambagamari Lenaba, Tongan Tongan Thorum Kaya, Assam Rifles Nasindan Pangtoki. Assam Rifles ki Serolamada Hai, Harukliba Mahiroi Singda, Mahimasing Nintina Tamhanduna, Manung Hunjina Ladiba, Swatariba Pumsing, Sakut Hanabohanabada Taudang Lahunanabagi Pandamda, Tharumasi Pangtokpani. Amoromda Operation Sadbabanagi Makada, Bharat Lanmina, Kangpupi Jilagi, Hengjang Kulda, Apo Makalgi Ising Punanaba Pipesing, Mateng Pankre, Masi, Mapamadagi Miam da Apavatang Nabising, Ningtina Fanganabagi Pandam the local Pokong Tangni Hari. Tabiriba Pawasi, Akasbani, Imphal Dagini. BJP Lusingba Amasung Pradhan Mantri Narendra Modi na Bihar Bidhan Sabha Mikhal Gamari Lenana BJP gi booth level workers singa wari sanakre Mera booth sabse mazboot campaign gi makhada mahakna dola sigi workers singa wari sanakibani wari sanabadu da Sri Modi na booth workers singda sarkar na paikaliba tongan bi yaipa thorang gi scheme singi kanaba makhoi gi imungda ningthina khanghanna wa pautak piki Handa Kimikala Sida Bihar ki Nupi Sing Namar Oiba Thaudang Logani Habagi Tazaba Pongdok Laduna, Sri Modi na Hai, Nupi Sing da Tabak Pibagamari Lenana, Handakta, India Sarkar and Hodoki Whisky Maduna, Rajadugi Nupi Sing the Kanabakaya Piri, Puna Nupi, Kotiam Lak Kulom Sing Tara Fangan Bangam Kre. Graham Amit Shah and New Delhi the extradition of fugitives challenges and strategies Kimatang the Pangto Kadawami Pamamangasi Hodokani. Nominini Chathagadaba, CBI na Sinma Mipamasida, Kendra Masungurai Singh the Gilakpo Police Officer Kaya Saruk Yagani. Mipamasida International Police Corporation of Paikatpa, Tabak Kayagimatang, the Kanabagalonana, Mara Lerba Musing, Labak Asida Puruktonomatic Javadandi, Fanganaba, Wapam Sing Sukanagani. Ngasi Pongwa Pauses Singmaro Pausing in the Hauzik, Devika Chingtham Lere, Devika. Tagachari Kiran. Awang Nongpokta, Sana Kotnabagi Lamda, Hena Chakotnaba Anisuba, High Level Task Force Mifam Pangtokiba, Senja Tumzaga Mari Lainana, NHIDCL gi Executive Director Pakiba Amasung, Manipur Rajbari Tugaikibagi Mayokta, Shillongda Protest Taukibagi Pauna, Ngasifongba Pauche Singi Maru Eba Pausing Oiri. NHIDCL gi Regional Officer, Maisnam Riten Kumar CBI na pare, Mahaki Yumdagi Sel Oina Lupa Koti Ani, La Kumpunitoy, Lan Tungkaya su Pagat Krehaina, Pokna Famda Hanba Headline Tauri. Pau Asi, Tongan ba Mawongda, Huyen Lan Pau, People's Chronicle, Hills Hornbill Express, Amasung Naharol gi Taudang da su Headline Tauduna Fongli. Governor na Donor Mantri Sindhyaga Loinana Anisuba High Level Task Force Meeting Pangthokibagi Pau, Huyen Lan Pau gi Ahanba Lamaida, Maru Oiba Headline Tauri. Pau Asi, Ganfew Mail Amasung Manipur Mail da su Headline Tauduna Fongli. Red Land Building Tugaikibagi Mayokta, Max na Kongjing Jangsin Kre, Governor Amasung Mari Lainaba Singda Kayarak Taksin Krabasu, Nampuda Raspberry Tugaikibani Haina, Sana Lebakta Ahanba Headline Tauri. Naharol gi Taudangda, Afaba ama semgatpada matam yamna changlabasu tugaibadi mikupta lushinba yai haibadu chumle haina hanagi Chief Minister N Biren na fongdokhiba wafam maru oiba headline tauri. General Strike shutdown loisankre haina Sangai Express Manipuri edition gi ahanba lamai da headline tauri. Strike asina miyam gi mahausa gi punsida chauna akaiba pikre haina pauche asigi English edition da fongli. Manipurda polio hidak pithakpagi chang chada marifutara yaure maikai kayadagi asa workers sing thagatpa fongdok narakli haina People's Chronicle gi anchor column da fongli. Tamenglong jila da asa worker amana makhong na kilometer kunnipal chatuna polio hidak pithakibagi pau Tamenglong Times amasung Morning Bell da ahanba headline tauri. Hills Hornbill Express ta Kangpokpi da miyoi ahum brown sugar kilogram taraga konana fakibagi pau maru oiba headline tauri. Kiran Thagachari Devika, Aroi the Moro Pau Amohana. Manipur Yapunu missing a sad Humputara Humdoida, National Food Security Akikana Basing Fanghali. Security Force na Lalo Manga Amadi, Brown Sugar Lalon Mumi Ahumpare, Amasung. BJP Lusuma Masung Pradhan Mantri Narendra Modi na Bihar BJP gi boot level workers Singawari Sanakre, Paulo Jere.